Eshagi HEART pu khudongthiba thokhanba yaba eikhoina toina touba heinabi sajatsing. Heart natraga thamoi haiba asi eikhoi miyoibagi hakchangi khwaidagi maru oiba kayatni. Masibu hakchangi tangai fadana mathau taba kayatsingi manungda challiba asigi maram ama lei. Eikhoina isagi hakselgi matangda maru oina khallabasu cardiovascular exercising, cholesterol nemba chinjaksing amasung punsi mahingi ahongba kayana chingba heinabising amadi kanglon kaya mathau tariba eikhoigi thamoi heart asibu hek thosanarude. Eikhoi ayambana asigumba kayat asigidamak mathau taba kanglonsing asibu isana khangna ngakna chatragasu afava diet amasung chang naiba haksang sajel haibasina mathau tariba thabaksing adubu eikhoi isana khangjadana mathanta tawjai. Asumna thawong asida isa khangjadaba asiga chap manana eikhoigi punsi marelgi machak kaya mukna eikhoi isagi heart pu kayamna mang takhanba yabage haiba asisu khangjadaba yai. Adugumba heart pu khudongthibada tahanba yaba isana yamna cheksin jagadaba heinabi sajat kharagi maramda khara khangminnasi. Ahanbada activity chang naina tauba. Miyoi amana masagi active oifam thokpa chang yauna karigi active oidribano haibagi maramda kaya marum lei. Isabu fit oina amadi nungaina thamgadaba haksang sajel taunabagi plan ama puthokpa ngamdabana oiba yai. Atopa maram singsu leiba yai khudam oina thabak ka hena chinba punsi marel ama oibana thabakta adum mai onsinduna leiba amadi nongmagi loisilakpa sarukta pangal thongna pumnamak loithokkhibanasu oiba yai. Adum oinamak isagi thamoi masa fana leihange hairagadi chang naina hakchang active oina leiba mathau tai amadi masi haire haiduna gymda matam yamna sangna leiyu haibagi wafam natte. Tapna haurakpa yai adubu ahauba haiba adudi soidana leigadabani. Yamna tappa haibadi khongna chatpada oirabasu minute kunmuktang yamna atenba matam fauba heart masa fahanduna thambada yamna chawba kanaba pi. Minute kunmuktang chatpa chenba natraga masana ama sanabana isagi cardiovascular health ta yamna chawna mateng pi amadi masina cholesterol hantahanba blood pressure hantahanba amadi changi arumba henba changchana thambada mateng pangi. Anisubada maikhu sizinaba. Hidak managi pothok singi makhum natraga makuda advertise tawduna smoking kills haina thaba wahi pareng ama haptuna miyam da jackson wa piriba adu asengba wafamni. Maikhu sizinaba asina amangba kaya marumpi amadi heart ki haksel fattabaga mari leinana siba masingi saruk ahum thokpagi amadi maikhu sizinabana oihanbani. Carbon monoxide asi chirut ki principal element amani amasung masina blood count ki fibam haksang sokningai oiba changda hantahalli amadi cholesterol wangkhathalli. Maikhu sizinabagi chang hanthabana mateng kharadi phangba yai. Adubu mapung fana tokhanba haiba asina khudongchadaba asi kokhannabagi amatta ngairaba pambaini. Ahum subada stress. Thabakki imungi natraga atopa maram ama hektadagi stress ka hena leibana heart pressure piba yai amadi cholesterol level wangkhalakpa yai. Masina artery singbusu mang tahalakpa ngammi amadi heart attack tawbagi chang aduki matek hengallai. Stress lairakpa matamda khangba ngamnabani haiduna miyamna yuthai maikhu sizinai amadi ka henjina chasinba tawnai. Hairiba pumnamak asina heart pu makha tana amukka hena sokhalli. Stress pu ningthina manage tawge hairagadi hakchang sajel tawgadabani masina hakchang busu ingtahalli amadi hormone singbu regulate tawduna heart pu mateng pangi. Stress pu ningthina manage tawnabagi atopa lambi singi manungda hiri konba music taba journal iba amadi imungi miyoi singa natraga yumda loiba hui hawdong singa matam lenminnaba asina chingba panba yai. Mari subada junk food sing.
Karigumba miyoi amana chayol chupa matam sangdaba makai thabak suraba amadi nongmaijing numit kumba chayolgi loisilakpa numitta khara pothage khanba oiragadi hakchang faroidaba process tawraba chinjaksing chaba amasung mapanda yamna toimana chaba yabagi oithokpa wangi. Hairiba thawong asisu blood pressure amasung cholesterol gumba risk factor singda hakthengnana effect tawba mang takningai oiba atopa heinabi amani. Chagadawriba acha athak adugi nutritional composition singidamak menu yengduna mahau amasung machi oiba potlam singi oina balance oire haina fawba chinjak adutamak chabana phagani. Manga subada cocktail sing. Yu haibasi heart attack tauhanba maru oiba maram singi manungda amani. Masina hakchangda triglyceride kauba amang ata yamna hena thokhanba amasung cholesterol hengathanba hakchangda fattaba fat makhal amagi level wangkhathalli. Artery funjinba amadi hakchangki arumba hengalakpa haibasi yu ka hena thakpagi atopa mahai singni. Thaklabasu mayai wairapa changda thakpa amasung fattaba mahai sing hantahanaba hakchang sajal tawba haiba asi heart masa fana thamnabagidamak tangai fadana mathau tai.